अहनबदा ngasi maruoiba pauda state asigi oina apunba mioi chamanipan positive oikre active case humbudra aduga recover na kuntranipan suri Aikoi khuding makna cycle thobagi hainabi thamnaba hotnasi masina hakchang phana thamnaba achoba mating oi haina KFNPD Minister Karam Siamna phongdokre Amadi malemgi oina COVID-19 positive oiba missing lakh humpu humdoi lising marfu nithoiga chamapan yangkhai mathoi shukre Kurumjari Times of Manipur numidangi bingbu luchingbina taram nokchari hausi pau sandong na pijari State asigi oina apunba mioi chamanipan positive oikre active case humbudra aduga recover na kuntranipan sure nauna positive oirba mioi sing ngarang numidang rim samadi Jenimski BRDL da test tobada positive oire haina confirm tawkhibani nauna positive oirba mioi sing adu Bisnupur Churachandpur Tamenglong Tengnopal amadi Urkhul district tagini nakalambaromda ngarang nauna rim salaiba mioi ahum nauna test tobada COVID-19 negative oibadagi discharge tawkhre hairi Hauzik phawbada punna positive oikiba mioi chamanipan sukre active oina leiriba case masingna humbudra sukre amadi recover tawkhriba mishingna kuntranipani Aikoi khudik magna cycle thobagi hainabi thamnaba hotnasi masina hakchang phana thamnaba achoba mating oi haina KFNPD Minister Karam Siamna phongdokre Wafa masingasi malemgi oina pangthokpa malemgi oiba cycle gi numitki thoranga mari leinana pangthokpa thoramda phongdokhibani Jajing Mairing Khondagi Hauna Langthawal Ashigi Akoibada Cycle Thoduna Pangthokiba Thoram Aduda Cyclist Rohan Philem Amadi G Ingobi Yauna Cyclist Kyasu Saruk Yaki COVID-19 Namaram Oiduna Chamna Pangthokiba Thoram Aduda Minister na UN gi General Assembly gi Humbudra Nitoi Shuba Session da June Ahumasi Malemgi Oina World Bicycle Day Palan Taunaba Warep Lawkhibagi Matung ina June gi Tang Ahumasi Palan Tauduna Lakli Handak chahi asina ani shuboina pangthokpa palan asina cycle thobagi hainabi leinaba pauzel ama oina miyamda pibani cycle thoba asina economy da achoba mating piba ising nungshit senghanba amadi pollution gi chang hantahanba ngomgani ngasigi naha singna cycle thobagi hainabi thamnaba honasi haike sahi kunmathoi suba sahi jada cycle thobagi kanaba adigi masina hawa nungshit phanba adigi akoi economy ki phimam da phagalan ba yamna expenditure handan ba adagi environment da phan ba pollution adi handan ba adugi mathakta amuk hojiki social distancing ki matam warak ba covid ki lan si thengna no hona ba kan da di cycle thobagi importance hena la aba matam ni Manipur yamna sawbu lamdam na te kilometer manga tara satpa kan da di cycle na satpa kan da mina tara kun dagi hena sang manati aduna tungi mirol da Sumba apa kana batabo sing se taunana bagi message pining ba sumba numitida yamna masang nairaba ai sa ni lakna sumba palan si pangthok pada saruk yaba ai sa gi tarap tagi adagi Manipur praja gi interest da government gi tarap tagi mueni gi khongloi wina sa ina okra sulak base aski matik tawimul khangba thagat chaba phongdok chari United Nations General Assembly na haukiba chahi lisingani taranipange April thada June ahumbu World Bicycle Day haina lauthokibaga loinana palan thoramasi Bicycle Riders Club Thobal Bharat Vikas Parishad Indian Red Cross Society Thobal amadi Lions Club of Thobal nasu pausal puba cycle gi rally amang galoinana ngasi pangthokre Thobal Wang Matava Devi Mantaptaki Hauraga Khongjong Fauba Chaluraba matung Thobal Mela Ground da lamthungpham oikiba pausal puba cycle rally aduga mari leinana Bicycle Riders Club Thobal gi convener S Ragumani na phongdorakpada cycle thoba si yamna faba sajal amani COVID-19 na miyambo mi paiba fawliba si aikoina isa yufana tinjang kaijang dana leirabadi irai laina layong asi ngakthokpa ngamgani haina pandamda thoram asi pangthokpani haina phongdorakhi Hujiksi COVID-19 na maram moraga akoi hawjil leriba fium sida hena tingang yangang ba akoi leitana ba akoi khodimak aksang khana leinabagi pandamda asigumba pithri pumbagi waiba cycle gi numit asida akoi ngasi asigumba cycle numit mayam puna chatpani
Congress Party dagi BJP da chongthokiba MLA taret ki hearing asi Manipur High Court ta chathakre amadi case asigi judgment lakliwa tang manga da lauthoklagani panbayai wangkhem AC gi MLA ke Chandrana Manipur High Court ta thakiba miscellaneous case amada chongthokiba Congress MLA taret asibu handak pangthokadoriba Rajya Sabha gi mikhalda saruk yahandanaba case ama thangalakibani Health Minister Langpoklakpam Zain Takumar nangasi ambulance ani kushinakre Fairjol amadi Thawal District ki oigadaba ambulance ani adu kushinabagi ngasi lamfel laiba Medical Directorate ta pangthokiba achamba thoram aduda Tipaimuk AC gi MLA Dr. Chaltonlian Amu amadi Medical Director K Rajosu saruk yake Minister Zain Takumar na hairiba ambulance ani asina housing malem amadi state asida thengnariba COVID-19 laichatta yamna mating oiragani haiba wafam thamke Gari nipan si masih dah kontak dulu medical director itu tu kai aku cien nama bagi gari ama juga anu ba makhluk gi Manipur ta nau nak create tu makhluk gi aku anu district tarik like Kamjong gumba itu gumba district anu masing itu cycle masing itu su gari ama pina bahai bagi aku sare gari lambi tu lagi hek lapaga moi gi concern same washing itu ya ada kena honorable MLA in case atau state of biya bo ada kena ada tu pina bahai kena aku kena honor cari kena Langthawal Asia COVID-19 thingnabada achoba thodang loriba COVID warriors singda ACSC gi MLA shu oiriba KFNPD gi manager Karam Siamna pukning thogatuna ikai khumnaba utkre ngasi chajing Mairen thongda leiba community hall pangthokpa ikai khumnaba utpagi thoram aduga mari leinana minister Karam Siamna phongdokkibada Langthawal Asia COVID-19 thingnana ba hotnabada ngasi fawbada lupa lakh humbudra manga lising yangkhai mari supna kun taruk rom chading tawkre Mahakna makha taraduna AC asigi oina napsagi oina pirakpa chengi kota asi metric ton lisingama chanipan maudra taret dasmik marfu mangani COVID-19 gi laina asina awaba nanglaba miyamgi oina pigadaba cheng asi napsada base toraba pibana awat pasi OMS tagi seng metric ton changa humbutaruk romni April May amadi June gi oina miyamgi oina pigadaba cheng shuna fangan kre masida natana hawai dalsu lupa tara mari lak tara mari rongi leiduna miyamda fangan kre Amaromda face marking lupal ama henbagi leiduna miyamda yenthokiba leikre mapala leiba mioi sing state asida pushilakpa amadi thaknaba ising piba yauna leina asi thengnanaba mahaki maikaidagi angamba thakta hotnari Hauzik phawbada lupal lakh humbudra manga henbagi senpham sizinakre hairi amana oje Langdawal kendra pulamna expand tawriba paisa jing asai changiba mayamdu tawraga 75 lakhs 54,026 se Uji Powder COVID Kamari Lenana Queen expand away. Aduka Paisa, Mayama Langdawal Kendra Gidi, any Yamna South Talks about Yamna Tamjaning Iowa, Amakana. I 2 times a near port karak, but a Pisa Yodana port karak cravani. Prazagi Weber Sumaka Yumatavama Tobakana, Pisagi Wat Politi, Summa Prazagi Awana Tarakanda, elected member, Wediva Quina, Tamoising the Prazagi Mating Pangba, Laiva Fanung, Mapam Sana Kanganba. Aduna whole Langdawal Kendra gi praja singda tha onggi oinadi sing chak hawai chengwai kayuma tawbakanda siki ma paisa tinganna tawre abase masimadi ai Manipur praja gi mafamda khanganjaningi Ngasi ayuk agan basarukta Teknopal gi additional SPTS Krishna Tombi gi meeting makhada Teknopal CDO gi team amana sathok session tawba mioi sing check tawbada Kenbo bike ani tongduna lakpa mioi ani fana ba hotnabada amamagi khudong chaba lawduna nanthokre adubu makhoina langthoklamba khaw ama check tawrubada brown sugar ni chingnaba packet kuntra humtoi fangle hairi fanglaba potlam sing adu niyomgi matung ina Teknopal police station da sinakre hairi Chennai dagi train da Manipuri macha kaya puduna lakhiba adu lamding manakta train track singda landslide thokpana maram oiraga Guwahati dagi ngarang Assam gi bus nifuromda Manipuri macha nupa chawnga humbudra nupi chamri mari amadi angang tara mari puna mioi chamapan marfu mari puduna lakhibadu ngasi ayuk anganbada Jiribam railway station da thungki bus sing aduna thunglaba matung Jiribam da hana dagi thorang tawduna leiriba Manipur gi bus singda passenger sing adu pizza pithak tawraba matung magi district singda nungthil gi pung 3 minute 15 rom taba matamda loina chalanki Aduga Guwahati dagi lakhiba bus sing adu Jiribam railway station da thamlamlaba matungda hanke Malemgi aying asagi khal kairakliba nongmagi saba hengalakliba si thingnaba amata ngairaba pambaidi uwa kaya thabani khangna aikhoi miyoibana umang kokthokpa upal wapal yanthatpa leptri
Adubo Indian Constitution Article 48A Protection Improvement of Environment, Safeguarding of Forests, Wildlife amadi Article 51A Clause Z da iriba to protect improve the natural environment including forests, lakes, rivers, wildlife. To have compassion for living haiba fundamental duties sing khangna asigumba mahausa lairembigi khusem sing manghalakpa singnarakpa sing lanthengnanaba miyoi sing thoklakta banate hiram asida TOMTV gi akhanaba paudam ama. Moirang Kendra ki manung chanba Kwakta Ward number 7 dagi Anis Ahmed Jahi Kunganipan Apokpa Laikhidraba Abdul Aziz Hogalak liba Naha Singi Marakta Mahausagi Khal Ngaknaba Angamba Thaudang Kharadi Logani Khanna Chongthorak liba miyoi amani Mahak imung adugi machanupa ahalni Hauzik Manipur University ki MA Geography da aroiba semester tamli Young Kwakta Organization ki su president oiduna English ingani tara taretagi hauzik faubada Mahaki Laikaida amadi Mahiloisang sing amadi Miyam Tinba Laisung singi akoibada Uchara lising ama hena thabada natana Chara sing asi hinghanduna Mapung Maray Faba Upal amamam henaba Thaudangsu Lauri Young Kwakta Organization gi miyoi sing amadi Mahak punung sibiba Laikai gi miyoi singna Nongma Fadok Mating Panglamba Forest Department amadi akhang ahi singdagi Pautak lauduna thariba upal sing asi Mapung Phaba yauraktuna Miyamda Mating Pangba horakli Thakiba uchara sing asi hinghandaba yade haina punsida singnaba amaga loinana mahaki tungi punsigini khanna tungsinjaba senfam puthokuna wa leiduna natraga mahaki ingkholdagi wa yanduna sambal khaduna hingnaba hotnari adubu masigi onatenabada uchara tharaga department natraga mari lenaba singdagi sel talibani hauziki matamdabu kanana lemna thabak sugani haina pauthok pibasu yaudaba natte Maitei Pangalama oina isorgi senglaba Ramjan Saklen thagi matamda chara helingai matam adugi mathakta COVID-19 amaram oiraga laikhiba lockdown gi awaba kaya sibu nathairamlaga honna jariba sida miyoi kayana napi phoiba ukhong sengba haina maming thonduna karemna bibasu kayani Anis Ahmed na u thabagi mathakta lanai sel puthokuna Young Kwakta Organization gi mingda awareness program sing sinduna laikai miyam wakhal tanaba honarakli loinana lamlaki sa uchek sing sadanba singdagi kanduna forest department da khusinaki basu laikhabani mahakna run for green manipur beti bachao beti parhao haiba wakhalolda chahi asigi march tareta deputy commissioner bishnupur gi office complex tagi manipur university complex fauba naitom lamsang lamjen amasu chenkhiba laikhre laikai gi naha kayasu mahaki matung induna lamjel chenba u thaba amadi mahaki imungi miyoi sing fauba mahaki matung induna U Tharasi haiba honarakli masimak achauba mayolamani asigi aikoi gi mirol na environment ta piriba destruction asina directly impact lakadorba tungi generation da environmental impact si chapchana haibi climate impact si phang upal singna mi yogi da makta sacrifice tawriba mamal naidaba khudol kaya aikoi nang asi beru laitan lawi posak si munna khaluragadi am aki bagi masakni upal lekta bataragadi miyoi basi mut paya bagi kongkom mutlani haibagi adumba papa adu yaure hena khalle hauki ba sahi ahum sidagi hawada around 1000 sampling pung phana hon mangamme aduga makhata na sai hogan kini malemgi honglaliba ayeng asagi ibam asi umang kanba asu upalopan thajan banatna atai atop lambi leitabna maram oiraga asikumlaba hawlaliba naha singasina upal thabagi pakhalaliba thabak singasi layang nasu ikai kunnabi bam thoi amasung masina aikoi miyebu matam sangna hingnabagi lambi du oigani hai wafam du thamjari cameraman Dhanachandra Huidong loinana paudamjari ba Udom Roman TOMTV Kwakta Hauzik paugi marak thatna aten ba break amamuk plongminasi Success School Singar and Jeswu Sombong and Korai Salan Kong opened a YouTube channel called Success School in Fall Age. Teachings from pre-nursery class to class 10 are uploaded on this channel.
we the teachers are doing for the betterment of the students during this lockdown period. Was the Sanan and take the value of teaching. Classing asi wada sina yum dagi takti tambira pa amagi assignment sing bibagi program oina April ki date 10 dagi sathaduna laksabani loina na class 9 amasung 10 ki mathematics ki oina trigonometry coordinate geometry amasung polynomial haibasi series 9 na taksakre amasung makha sathadarakhi gani maram aduna pre-nursery dagina class 10 phong ki manungda laiba mahairoi singna successful in har is haiba YouTube channel asida sambiraga amasung classing asidi yengiraga kharadang oiraga su kanaba lobiyo haina hajari. Break ki matungda makhataba pau pizari. Moreda leiba Muslim Nagar Ward number 5 ta PMJKY makhada mamang thagi megi oina yumthong khuding da leiba chahi manga mathaktagi hauraga mioi khuding makta cheng kg manga amadi yumthong khuding da hawai kg amamam agency na yan thokpada cheng kg manga pibagi mahuta kg ahum khakta piba amadi hawai pawa ama pibagi wahauda ngasi agent asina konba mafam da leiba tongan ma mioi kyana irang hauraktuna amuk hana agency da cheng sing adu lobangam loi haiduna handokre. Hiram asigi matang da Ward number 5 makhalaikai asida leiba Kalpana Sharma Kaubi nupi amana fongdok kibada handak sarkar na PMJKY makhada mioi khudingda cheng kg manga lemna phangan ba asida more gi oina atai lekai singda cheng shuna phangan khrabasu more Ward number 5 ta cheng kg manga phangbagi mahuta kg ahum amadi hawai pawa ama phangba asi yaningda ba fongdorakli amadi oirakliba thong asi sarkar na soiribra natraga agency na tawribra haib asi miyamda khanghanbina ba haiki amadi hauzik phangliba kg masing shudaba cheng asi lobangam loi haina agent singda miyam chatuna hadoke amaromda agent oriba Manjur Ahmad na haikibada hana mamangi April thada cheng bek chani manga piraktuna mioi khudingda cheng kg manga suna phangan khibani adubo handak me tha asida mari leinaba government na supnagi cheng bek chama humfu taruk khakta pirakpa asida miyamda cheng kg masing shuna phangba ngamdabani haina agent asigi maikaidagi khangalakli अते लेकाई से अते वार्ड मयाम गिदी लोना सुनबा फंगी अदुगा अखोय लेकाई अखोय वार्ड नंबर 5 मखा लेकाई मुस्लिम बस्ती से अखोय सुनबा चेंग फंगदे मी इमुंग अमागी केजी ओहुम चेंग अदुगा हवाई हाइबसे पवा अमा खतंग फंगी अदु अखोय मयाम से यानिंग दे अदु अखोय पेन दे अदु सरकार ना लंगरा एजेंट लंगरा हाइबसे खंगदे अदु चेंग सुनबा फंगद्रगा अखोय लौनिंगदे लौरोय हाइना अखोय एजेंट अमुक चेंग हंजरगे हाइना अखोय डिसीजन लौजरी आइना थिंख्रबा लालहौलुफ अमगी चेरोल अमा हापलुबगी बीजेपी की यूथ विंग भारतीय जनता पार्टी युवा मोर्चा मणिपुर प्रदेश की थौमी खरना लोकल टीवी चैनल अमगी ऑफिस दा चथखिबा थौंगी मतंगदा ngarang ऑल मणिपुर वर्किंग जर्नलिस्ट यूनियन अमदी एडिटर गिल्स मणिपुर की अथुबा मिफम अमा फमदुना वारेप कया लौख्रे हाइना अमजुना थादोरकपा चेरोल अमना खंगलक्ले वारेप सिंगी मनुंगदा बीजेवाईएम ना चथखिबा थौंग अदुबो मिफम अदुना अकन ममोंगदा कंडेम तौखी आइना थिंख्रबा लालौलुप अमा हापलुबगी मीडिया हाउस अमदा अतना मीडिया की निंगतमबु मंगहनबा गुंडाइजम की थौंगनी पुंग निफु निपान की मनुंगदा पार्टी असिगी माइकरिगी लेपाक मियामदा सेंगदोरक्ट्रबदी बीजेपी मणिपुर प्रदेश की पाउ अमता हापतबा हाइना ngaranggi mifam aduna yanaki चेरोल अदुना मखा तारदुना एमके अटिफ अस्कर अली कौबा फेसबुक अकाउंट अमदा टीवी चैनल अदुदा संदोखिबा पाउगी सरुक्तगी मतेक अमा लौथोक्तुना सेमजिन साजिंदुना लेपाक मियामदा उहनबगी साइबर क्राइम पुलिस स्टेशन दा कंप्लेन अमा तौदुना मदुदा चेनबा मियोइसिंग लोगी मतुंग इना एफआईआर अमा तौबा हाइनसु यानकी हाइरे नंबोल एरिया दा नतना बिष्णुपुर डिस्ट्रिक्ट की तोंगानबा कैथेल सिंह थोंग लोनाबना मरम ओइरगा लौमी सिनमी सिंगी लौ सिंगुगी पोथोक सिंग योनफम लेइतबना मांगशिलकपा अमदी मियामना नोंगमगी चंगद्रबा याद्रबा पोलम सिंग फंगबा वानबसी येंगलगा वाकलेन कोंजिन नंबोल चिंगमांग लंपाक्ता टेम्पोररी मार्केट अमा फोइजिंग अवांग यूथ क्लबना थौदांग लौदुना एप्रिल 13 दगी हांगदोकपा हौखिबा कैथेल अदु नोंग चुरकपना मरम ओइरगा फम्मा यादबना लंपाकी अकोइबदा लेबा इरम नालासिंग खोरीफाबा चनिंग लाइरेंबी कोविड-19 टेम्पोररी मार्केट कमिटी वांगलेन कोंजिंग नंबोल चिंगमांगना सिंदुना ngarangdagi tengthokpa हौख्रे कमिटी की सेक्रेटरी एन सुनीवालाना फोंदोखिबदा कमिटी की थौमीसिंग कैथेल फमलिबसिंग अमदी पुक्चेल चाउबसिंगना पिरकपा मतेंगा लोइनना जेसीबी वायरगा लंपाकी अकोइबगी इथै लखोंगसिंग सेंगदोकपनी मसिदा लैंगाकी अखनबा मिटिंगसु चंगहनिंगी फोंदोके
Hairok Kendra gi manung chanba Sikhong Sekmai Municipal Council gi Ward number 8 ki hauze councillor Oriva Thangjam Debita gi meeting makhada Ukhong sangi local chani romda ising piriba kilometer anirom sangba Karongbi lokhong asi ngarang dagi hauna lomi singna tengthokpagi thabak chathaba hokre Khong tengba duda saruk yakiba ukhong sang dagi lomi amana khong tenglakpa duda harau baga loinana councillor Debita bu lomi singi ihul khangna thabak paikhat pibagi damak tawbibal khangmo ke Lamdam asida numit kharanigi mamangdagi akanba mawongda nong churakpa asina None district ki manung chanba nungba sub division gi Rongdai amadi Rengpai village chalairiba lofam singda laikhom leinang nong amadi atopa amot akai kaya thomjilaktuna kiningai oiba fibam amada leire lofam sing asigi lobu singna TOMTV da fongdorakpada nong asina maram oiraga lofam sing asida chensilaktuna leiriba laikhom leinang nung amadi atopa amot akai kaya asi sengdokna bagi panggal leitre Makhatara duna hairiba polam sing asi handak Keystone Company na Rengpai dagi khopum phawbagi lambi semliba asina maram oiraga nonggi isingna lofam sing asida chentharakpani haire Lofam sing asida hauzik law uba yadaba amadi khudong chadana leiriba fibam sing asigi yingbiraga athuba matamda mari leinaba sing amadi Manipur lengakna meeting changbiduna lofam sing asi sengdokpada mating pangbiu natraga pambai leijadraba lomi sing asida mangliba lofam sing asigi compensation pibiu haina appeal tawrakle Paugi marakthana amuka sona tenba break amamuk longminase Langol View Charitable Clinic haina khangnaram mafam asi Lamjingba Hospital and Medical Research Institute Private Limited haina khangnarakani mafam asida medicine gynecology surgery orthopedic ENT amadi pediatrics ka mari leinaba analaying service singi khudong chawan lobiyo akupa marol gidama contact tobiyo Lamjingba Hospital and Medical Research Institute Private Limited Rims Southgate near Kombinay Kaithel Hospital helpline number 8258967890 Break matungda mayamu taram nokchari makhataba paung pizari Tamenglong district ki Baptist Youth Fellowship na chana thakna polam sing Tamenglong DC Armstrong Pamai gi khuthangda kushinakre hairi polam sing adu COVID-19 ga mari leinana thamliba quarantine center singda mateng oinaba polam sing adu mateng pangkhibani hairi Sai amadi SAT da hangliba quarantine center da leiriba sing en ratan pradhan thaunaujam lekai gram panchayat Lamjau tongba GP gi pradhan ilangbam susila amadi langjing GP gi pradhan Roman amadi member singaloinana chana bapolam kaya MLA Pashoy AC AK Mirabai gi khuthangda kushinarambada MLA na pradhan amasung member singbu thagatpa fongdorakle National Health Mission NISM gi makhada leiriba District Early Intervention Center DEIC makhada thabak toriba staff singi tha tara manga gi kushuman pithoktana leirakpabu yaningnaba fongdokpa oina ngasi All Manipur DEIC Staff Welfare Committee na Imphal West ki DEIC da khongjang changshinkhre athuba matamda kushumal sing asi pithoktrabadi atopa wakhal manaba lup singa loinana akanba khongjang changshilagani haire amna sathira balaina hoje COVID-19 haina koi parja pumba wanariba amasung wal pumna wanariba asigumlaba laina sidasu aikoi frontline gi worker oina mayam ama thabok pibiribani maraksida government aikoi bu thatara manga toro pidan hamdoi habise wal genus record ta chalamba yai masi hanba thokpa thodok oiramgani walge ngasi phawda aikoina suta basu laitri ta khibasu laitri tar kanisu khande adubo ngasi manipur gi lairiba National Health Mission gi paibiriba aikoigi chairman secretary lairiba aikoigi director mayam singsina lairiba DEIC gi staff sing asibuna thaibiduna makhoibu tha tara manga chupna tolo pidana exploit amsung hemolite tawduna thamba se ngasi lairiba staff singsina yamna nungai taba ama mayam gi mafam do phongok chari
None district badungda mapalamdagi halakhiba bigi masing hengalakmana maram oiduna None hauchong amadi nungbagi manungda Common Community Quarantine Center tara hangnanaba Disasters Management Act 2005 ki Section 65 ki mafam khangdokre. Roping Foundation Trust Head Foundation Rudim Amadi Meghalaya Police na Delhi da panduna lairiba awang nongpo ki miyoy singda chana thaknaba polam sing yenthokre ngasi Delhi gi Mahipalpur da leiba awang nongpok state singi miyoy singda polam sing adu yenthoki makha tanasu Delhi gi atopa mafam da panduna lairiba mafam singda mating pangkhigani hairi. Malemgi oina COVID-19 positive oiba missing lakh humpu taruk lishing marfu nithoiga chamapan yangkhai mathoi shukhrei leina asina maram oiduna laikhidaba bisingna lakh ahum lishing marfuga chahum tara nipan sukhrei India gi oina hojik phawbada positive oiba mioi lakh ani lishing taret ka chatruk tara nipan sukhrei amadi laikanaba ngamdana COVID-19 na maram oiduna laikhidabana mioi lishing mangaga chanipan kunmapan sukhrei. Ngasi nungthil phone kiba Manipur gi pauche singda kari kari maroi ba pau yaw kiba gi haibado mayam puna mutang khangminasi. Kanglei Paki Meira Nambol gi quarantine center da ganja khaini churuk yu pusilamba mioi ahum Nambol police ta fare. Positive case sam ani shure active case na humbu humdoi recover na kuntham mapan shure. BJP ki president Tiken Okpagi thoram pangthokre Vavananda khwaidagi maraibak phaba BJP ki president ni CM Kangla Pau state sida coronavirus confirm case sama taruk shure active case na humbu mathoini nifu manga faduna discharge tawkre Port mamal hena yoliba sing chairak piu PPCM North East Assam amadi Tripura na positive case khwaidagi wangli Tripura da chahi yangkhai gi positive ama suicide tawkre Manaba Quarantine Center da mayai ka bachinjak pishinaba hotnaramba fare MCPC Arna Quarantine Center yengshin kre Panduna lairamba lishingama chani nifu juri bamda Manipur da coronavirus case digit humgi mathakta laikre India pumbagi oina lak ani henkre Pauzel Manipur da confirm case sama ani active humudra taruk yaukre India da pungkun mari gi manungda mioi lising nipan chama humudra mathoi positive oikre Ngasi commission amasung committee gi Thawbal gi quarantine center sing yengshin kre Pawnil Khon COVID-19 positive chama ani shure active case humudra taruk naba fakhibana kun taruk ni World Bicycle Day palan pangthokre Aroi bada maroi pa amuka na pizare State asigi oina apun mamioi chama nipan positive oikre active case humbudra aduga recover na kuntra nipan sure Aikoi khuding magna cycle thobagi hainawi thamnaba hotnasi masina hakchang fana thamnaba achoba mateng oi haina KFNPD Minister Karam Siamna phongdokre Amadi Malemgi oina COVID-19 positive oiba missing lakh humpu humdoi lising marfu nithoiga chamapan yangkhai mathoi shukre Ngasigi oina di Times of Manipur numidangi pau matang asida loishinjare mideng taviriba singbu amukana khurumjare